ahan mamukta Miriel Gaming Shell YouTube channel asigi mai kaidiki because ning thau na mayam boy kok no na taram noksel mayang yam fam no kudol tamjana bagi damakta tamna baga nangok de da khari bo wari adugi episode 2 do hojik budun laksari wari makha si hojik mayam pun amuk tamin rashi Susmita do dance nik na sangai kadom da kinu khangde ni pa amana thengai raklam ima Kangawduna Tengai the Ngak Pangam Hodobana Susmita do long na target oda. Nipa do na Kangawduna Makula do tap long the fire, the Fiwang and McCoy to him. Yaki McCoy to Michani, Tanjashi the Kadai the Ginu Hangdi, Makola Makaktaraklan, Ania do Makola do Taba the Michan Rambadeki, Ikai do Mamai do Laitoni, Nipa do Nupia do Ubu the Kali, Machine Pishi Ibukadai do nobody Ukrobum Taurita. Magi Dimpalashi I know the Kainoma Pawling. Haina Manaton Milaga. Karimanam no siya. Yung sak ngakta. Susmita mamay do hayay amon mugum na pungangang sili ikay ba na. Susmita do ikay ba na siyan gitawi. Nipa do no kudanga do tap lang na fay. Ngay ko isan. Nang bo Susmita na tro. Mani damsa. Nipa do na. Ay di kang bro. Susmita na. Kang ikay no. Ngasay na. Damsa hangko. Ay di nang si kanano ay na sumiyang lambani. Nang naniknik na sungak ko do ay sunang ginanakta. Enjoy taon na tap na hanglage tao do. Nang singa sidi po siyam tay. Appear Susmita malihi. Susmita na misi taklaw na kalaga. Damsa su yoyam na tay ko. Hangkok na. Lao do di. Ay ko'y nipon na enjoy taon minarasi. Dance do. Siya hayram laga niknik na sangkay. Kangaw do na club mafam maduda. Black car mari mga thaugsile club adu lai ramba mi lai khangna gari adu de yeng naraklam nipa ma mahaki bodyguard na gari gi thonga do hangdok laga kum tharaklam nipa do performance suite tawduna masa yamna nali aduga maningi car amadagi bodyguard singaduna car gi thonga do hangdoi car adu de yamna nap lawba nipa ma kum thare nipa ni adu gi style amadi mong mataw amata manadi amana yamna singlem na phajai amana hausikan gi jak lawba mi ani mak wang sau Mine hek yeng bada thuk lau bim saban pali bado masak su amana hindi amana tadi promel suite to banu pa do sangai mahag hek sangak paga club ki manager aduna wish tawre good evening sir lakpa manager adu hafet khatang michi ne yengam laga changkri lakpa yamna mabuk loba mabuk ta maro lon bani pani mahag ni hek paung ki ba pot singo de fangdri faw tok panati wa so pak ngang thokti hai tamo manager adu khangon onthorei may tayo siya ala o sang o ano yambong su sang kibata nga iribani hoy tam wari ngayak sanaram laga sangkay may tayo siya yam free and frank oy bani pahaman lak pagamaga masil manaw faybok oy na prem nan amadi ba sundaragi yam na tang na fangjaba masari pa mafamadu de handsome oy bani pa ni khak lak paduda ni pising adu de mathumaram khawani yadri makoy boyfriend singado langthok lam laga maya kadu ni yingrai taingo di matin butari Lakpa yam na lem na phampham mamada sangsin na famkri nipi ani na mahaki thawal taung na basangai nakal da pham thadu na yam na yengba nungai ga dabagi mawongda tap lawn na napsil ga famkri baby lao sasi jagoi matam lairi ngai de ngau si ai khoi karino he nang suma thomaram khang de khai pangnik de hingni kai sanari gi nang na tawri ba dance to kuber na ne pod hairak pani na thawro ai khoi di insta ge heroine na tabani na haijade noi gi killing me kai do ai na ai ba tawri bani khangbra ne po gengo tu yengo ngai khoi karino nang na ai gi bise sum thudi isi karigino ai na sum saur adiko nang na humdu da thabda wan thadoni yengo kuber na ne po gi maida makun na khangon onthorak laga yengo tu Haina mangak samdo paina yang pada uri kangawdana masilda sonki wow kari khupajano asi haina kuber ka to inthuk lamlaga sangsili kuber na mahaki makhutap lawn faraga ngawra branang reksubra khangdi nang sausik malang pani nang na lairi basi haibadi god spirit nang mo man hekta uba fangada banati nang na salibado mana nangoda nuksibadi laetana kihanmo oina thokani ngai khone he sumi aiba swasida mi ondoiro tawri basibo ngai khose asidadi ola nuo miyam laibanina nang nek song thorakpada mi khangani ye kadai dino ma oloro hoi hairam laga satri nepodo para prap sang laga mi laitaba jaga thirai man hek sang luba mafam singa simi ayam balairam kora thangda ma ki kok ta khalaklan ngai kho toilet ta oino oloragi haina sang laga toilet lai famadom da lai tan chana rubna haigadra mi ama fawa toilet mafam asidalayam toilet ama thong hang manam sidi
ꯇꯧꯔꯝꯂꯅꯤ ꯈꯪꯂꯕꯅꯤ ꯑꯩ ꯍꯥꯟꯅ ꯈꯪꯂꯕꯅꯤ ꯀꯅꯥꯅꯕꯨ ꯍꯥꯜꯂꯝꯂꯤꯕꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯣꯠꯈ꯭ꯔꯦ ꯀꯣꯏꯇꯩ ꯍꯦꯛꯇꯩꯈꯩ ꯇꯨꯀꯠꯆꯩ ꯊꯨꯏ ꯌꯥꯝꯅ ꯇꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯑꯣꯜꯂꯗ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯣ ꯑꯣꯜꯂꯒꯦꯗꯤ ꯍꯩ ꯇꯦꯡ ꯇ꯭ꯔꯦꯡ ꯇ꯭ꯔꯦꯡ ꯍꯥꯏꯔꯒ ꯃꯤ ꯈꯪꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯋꯥꯁꯔꯨꯝꯒꯤ ꯃꯤꯔꯔ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯃꯁꯥꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯖꯩ ꯑꯩꯁꯦ ꯂꯥꯏꯕꯛꯁꯤꯒ ꯈꯤꯇꯪ ꯇꯣꯡꯂꯝꯗ꯭ꯔꯕ ꯁꯥꯃꯁꯤꯒ ꯄꯣꯈꯥꯏꯔꯝꯗ꯭ꯔꯕ ꯃꯩ ꯇꯥꯒꯗꯕꯅꯤ ꯀꯨꯆꯨ ꯍꯥꯏꯔꯦ ꯃꯨꯔꯪꯒ ꯇꯧꯔꯒ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯂꯥꯏꯕꯛ ꯑꯁꯤ ꯇꯣꯡꯖꯔꯕꯁꯨ ꯕꯂꯥꯈꯣꯏꯁꯨ ꯂꯥꯏꯕꯛꯅ ꯔꯥꯁꯤ ꯍꯥꯞꯂꯤꯕꯗꯨꯅꯤ ꯁꯝꯁꯤꯁꯨ ꯄꯣꯈꯥꯏꯖꯔꯁꯅꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯥꯏꯜ ꯌꯥꯝꯅ ꯇꯧꯅꯔꯕꯅꯤ ꯅꯦꯄꯣ ꯑꯗꯨ ꯑꯃꯨꯛ ꯅꯣꯛꯅꯤ ꯑꯃꯨꯛ ꯃꯤ ꯌꯦꯡꯉꯤ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯂꯥꯛꯄꯅ ꯐꯝꯂꯤꯕꯗꯨ ꯎꯈ꯭ꯔꯤ ꯀꯩꯅꯣ ꯃꯁꯤ ꯅꯤꯄꯥ ꯑꯁꯤꯅ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯂꯕ ꯆꯥꯠꯂꯣ ꯉꯁꯥꯏꯗꯤ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯩꯔꯝꯂꯦ ꯑꯁ ꯁꯤ ꯁꯦꯠꯂꯁꯨ ꯁꯨꯝ ꯐꯖꯩꯗ ꯅꯦꯄꯣ ꯑꯗꯨ ꯂꯥꯛꯄꯒ ꯃꯩꯇꯩ ꯁꯤꯅꯥꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯈꯪꯗꯕꯅꯤꯅ ꯂꯥꯛꯄꯗꯣ ꯃꯩꯇꯩ ꯁꯤꯅꯥꯅꯤ ꯈꯟꯈ꯭ꯔꯤ ꯅꯦꯄꯣ ꯂꯥꯛꯄꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯂꯥꯛꯏ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯗꯗꯥ ꯑꯣꯇꯣꯒ꯭ꯔꯥꯐ ꯑꯃꯗ ꯄꯤꯕꯤꯌꯣ ꯂꯥꯛꯄꯗꯨ ꯅꯦꯄꯣꯗ ꯌꯥꯝꯅ ꯍꯥꯏꯅꯗꯅ ꯌꯦꯡꯂꯒ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯥꯡꯀꯠꯂꯒ ꯊꯛꯏ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯕ ꯑꯃ ꯇꯥꯎꯕꯗꯨ ꯎꯕꯗ ꯃꯥꯅ ꯍꯧꯖꯤꯛ ꯊꯛꯈꯤꯕꯁꯤꯡ ꯑꯗꯨ ꯐꯨ ꯂꯥꯝꯅ ꯀꯥꯝꯊꯣꯔꯛꯏ ꯃꯍꯤ ꯑꯗꯨ ꯅꯦꯄꯣꯒꯤ ꯃꯃꯥꯏꯗ ꯂꯣꯏꯅꯃꯛ ꯁꯣꯡꯂꯒ ꯂꯩꯃꯥꯏꯗ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯅꯦꯄꯣꯅ ꯁꯤ ꯋꯥꯏꯟꯒꯤ ꯐ꯭ꯂꯦꯚꯔꯁꯤꯗꯤ ꯑꯩꯅ ꯊꯛꯈꯤꯕꯗꯨꯒ ꯃꯥꯟꯅꯩꯗ ꯃꯥꯏꯗ ꯇꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯍꯦꯛꯇꯃꯛ ꯂꯦꯛꯁꯤꯜꯂꯁꯤꯔꯅꯤ ꯑꯩꯕꯣ ꯍꯥꯏꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯔꯩ ꯑꯁꯥꯡꯕꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯏꯗ ꯄꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯦꯛꯁꯤꯜꯂꯤ ꯀꯩꯅꯣ ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯁꯤꯕꯣ ꯌꯥꯗꯦ ꯀꯥꯝꯊꯣꯛꯄꯁꯤꯡꯁꯦ ꯁꯨꯛ ꯌꯥꯝꯅ ꯍꯥꯎꯔꯁꯤꯅꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛ ꯊꯛꯂꯝꯕꯗꯤ ꯀꯌꯥꯝ ꯍꯥꯎꯒꯅꯤ ꯀꯅꯥꯅꯅꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯄꯨꯊꯣꯔꯛꯄꯗꯣ ꯃꯤ ꯑꯗꯨ ꯊꯣꯛꯂꯛꯎ ꯀ꯭ꯂꯕꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃ ꯀꯤꯔꯨꯞ ꯇꯧꯅ ꯍꯧꯒꯠꯂꯛꯂꯒ ꯁꯣꯔꯤ ꯁꯥꯔ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯖꯔꯒꯦ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯥꯏꯈꯠꯂꯨ ꯍꯥꯏꯕꯅꯤ ꯂꯥꯛꯄꯅ ꯈꯣꯟ ꯈꯔ ꯀꯂꯞꯅ ꯂꯥꯎꯔꯛꯄꯅꯤ ꯅꯨꯄꯤ ꯑꯗꯨ ꯆꯪꯁꯤꯜꯂꯒ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯊꯛꯅꯤꯡꯂꯒ ꯄꯥꯏꯈꯠꯂꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯏ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯎ ꯅꯨꯄꯤ ꯑꯗꯨ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯒ꯭ꯂꯥꯁꯁꯤꯗꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦꯅ ꯂꯥꯛꯄ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨꯗꯒꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯨꯜꯂꯒ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯂꯨꯕꯗꯁꯨ ꯉꯁꯥꯏ ꯌꯥꯎꯔꯝꯕ ꯄꯣꯠ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯈꯪꯍꯧꯗꯅ ꯍꯨꯟꯗꯣꯛꯈ꯭ꯔꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯋꯥꯜꯗ ꯊꯣꯝꯖꯤꯜꯂꯒ ꯄꯨꯡꯀꯥꯏ ꯃꯦꯅꯦꯖꯔꯅ ꯁꯥꯔ ꯂꯥꯛꯄ ꯁꯥꯎꯕꯤꯔꯒꯅꯨ ꯁꯥꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯣꯏꯗꯅꯕ ꯁꯤꯟꯖꯔꯒꯦ ꯁꯥꯔ ꯄꯣꯊꯥꯅꯕ ꯌꯥꯔꯅꯤ ꯃꯩꯇꯩꯁꯤꯅ ꯀꯥꯏꯗ ꯂꯩꯍꯧꯏ ꯃꯩꯇꯩꯁꯤꯅ ꯀꯧꯅ ꯊꯣꯛꯈ꯭ꯔꯤ ꯃꯦꯅꯦꯖꯔꯅ ꯁꯥꯔ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯁꯥꯔ ꯃꯥꯁꯨ ꯂꯥꯛꯄꯒꯤ ꯃꯇꯨꯡꯗ ꯇꯥꯅꯈ꯭ꯔꯤ ꯂꯥꯎꯗꯅ ꯇꯥꯅꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯀꯨꯕꯦꯔꯗꯣ ꯀꯥꯆꯤꯜ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯀꯛꯆꯦꯡꯃꯨꯛꯇꯪ ꯆꯥꯎꯔꯝꯕ ꯃꯁꯥꯗꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯣꯜꯂꯛꯏ ꯇꯁ ꯀꯝꯗꯧꯏ ꯌꯥꯝꯅ ꯕꯤꯂꯦꯟꯒꯤ ꯁꯛꯂꯣꯟ ꯌꯥꯝꯅ ꯂꯧꯅꯤꯡꯈꯣ ꯃꯁꯛꯅꯦꯗꯅ ꯏꯐ ꯍꯦꯛ ꯐꯖꯈꯩ ꯃꯃꯤꯠꯇꯨꯅꯒ ꯑꯩꯒꯤ ꯏꯇꯥꯗꯒ ꯐꯥꯏꯅ ꯌꯦꯡꯉꯝꯗꯅꯒ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯅꯝꯗꯅ ꯀꯣꯏꯊꯠꯄꯤꯅꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯏꯃꯥ ꯈꯪꯉꯦꯍꯦ ꯍꯤꯡꯁꯥꯕꯤꯁꯤꯗꯤ ꯀꯔꯝꯕ ꯅꯤꯄꯥ ꯀꯣꯏꯁꯤꯒꯦ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤ ꯅꯦꯄꯣꯅ ꯀꯅꯥꯅꯣꯅꯦꯍꯦ ꯈꯣꯏ ꯐ꯭ꯔꯦꯟꯒꯤ ꯊꯃꯣꯏ ꯍꯨꯔꯥꯜꯂꯤꯕꯗꯨꯕꯣ ꯏꯁ ꯇꯥꯛꯊꯣꯛꯄꯒ ꯌꯥꯄꯣꯠꯇꯦ ꯑꯃꯨꯛ ꯐꯥ ꯂꯩꯔꯝꯅꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯄꯨꯛꯁꯦꯜ ꯐꯥꯎꯕꯗꯤ ꯈꯪꯖꯔꯦ ꯖꯤꯑꯣꯂꯣꯖꯤ ꯀꯥꯏꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯣ ꯄꯥꯝꯖꯗꯦ ꯑꯃ ꯑꯩꯒꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯖꯔꯕꯗꯣ ꯐꯩ ꯍꯣꯠꯅꯧ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯑꯗꯣ ꯅꯪ ꯎꯍꯧꯗ꯭ꯔꯣ ꯅꯦꯄꯣꯅ ꯍꯥꯏꯔꯛꯄꯅꯤ ꯀꯨꯕꯦꯔꯅ ꯅꯣꯛꯂꯒ ꯉꯁꯥꯏꯒꯤꯗꯨꯔꯣ ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯗꯧꯔꯕꯅꯤ ꯇꯧꯔꯤꯕꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯣꯛꯂꯤꯗꯨꯅ ꯃꯤꯅ ꯑꯁꯣꯝꯗ ꯀ꯭ꯂꯥꯛ ꯑꯁꯤ ꯊꯛ ꯅꯤꯛꯄ ꯐꯥꯎꯕ ꯌꯥꯎꯅꯔꯤ ꯅꯣꯛꯂꯛꯀꯅꯨ ꯌꯥꯔꯦ ꯊꯤꯈ꯭ꯔꯕ ꯁꯛꯇꯥ ꯑꯗꯨꯅ ꯀꯩ ꯆꯥꯅꯔꯤꯒꯦ ꯅꯪꯅ ꯅꯣꯛꯂꯤꯕꯗꯣ ꯉꯥꯏꯈꯣꯁꯤ ꯁꯥꯎꯈꯤꯅꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯒ꯭ꯂꯥꯁꯇ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯌꯦꯡꯕꯗꯗꯤ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦꯌꯦ ꯑꯗꯨꯗꯅꯤꯅꯤ ꯑꯩꯅ ꯅꯣꯛꯂꯤꯕꯁꯤ ꯑꯗꯨꯒꯤ ꯒ꯭ꯂꯥꯁꯇꯨꯗ ꯌꯥꯎꯔꯤꯕꯗꯣ ꯀꯅꯥꯅ ꯈꯪꯒꯗꯕꯅꯣ ꯃꯗꯨ ꯑꯩꯅꯤ ꯌꯥꯝꯅ ꯃꯨꯛꯈꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯂꯦꯝꯖꯔꯤꯔꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯔꯝ ꯂꯩꯖꯗꯕ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯀꯌꯥꯝ ꯀꯤꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯅꯤꯄꯥꯗꯨꯅꯁꯨ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯀꯔꯤꯌꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯩꯊꯠꯄꯤꯒ ꯇꯧꯏ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯃꯃꯤꯠ ꯑꯗꯨꯅ ꯍꯥꯏꯅꯗꯅ ꯌꯦꯡꯂꯤꯕꯗꯣ ꯈꯪꯉꯣꯏꯅꯦ ꯅꯪꯗꯤ ꯅꯋꯥ ꯄꯥꯝꯕꯒꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯃꯌꯥꯗꯒꯤ ꯖꯨꯌꯥꯝ ꯑꯃ ꯀꯥꯝꯁꯤꯜꯂꯛꯄꯗꯣ ꯀꯔꯤꯃꯠꯇ ꯇꯧꯗꯕꯤꯗ ꯂꯩꯌꯦ ꯑꯩ ꯑꯣꯏꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯃꯥꯒꯤ ꯑꯩꯅ ꯍꯦꯜꯞ ꯇꯧꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯍꯥꯏꯔꯒ ꯀꯨꯕꯦꯔꯗꯣ ꯄꯤꯈ꯭ꯔꯤ ꯅꯦꯄꯣꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯄꯦꯗꯅꯒ ꯑꯃꯨꯛ ꯇꯧꯔꯤꯕꯁꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯑꯣꯡꯗ ꯎꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤꯗ ꯌꯥꯔꯦꯁꯤ ꯑꯅꯤ ꯑꯗꯨꯅ ꯂꯥꯏ ꯁꯥꯗꯅ ꯑꯃꯨꯛ ꯃꯥꯡꯉꯝꯃꯅꯤ ꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯆꯠꯂꯒ ꯊꯤꯔꯣꯁꯤ ꯂꯥꯛꯑꯣ
ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯃꯤꯟꯅꯔꯛꯂꯝꯃꯤ ꯈꯪꯍꯧꯗꯨꯅ ꯃꯤ ꯑꯃꯒ ꯅꯦꯄꯣꯒ ꯊꯦꯡꯖꯤꯟꯅꯩ ꯅꯦꯄꯣꯅ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯃꯩꯇꯩꯁꯤꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯦꯄꯣ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯇꯦꯆꯨꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯀꯨꯕꯦꯔꯅ ꯍꯦ ꯇꯥꯕ꯭ꯔꯣ ꯃꯁꯥꯗ ꯈꯪꯅꯤꯡ ꯏꯜꯂꯤ ꯋꯥꯎ ꯀꯔꯤ ꯈꯨꯅꯨꯡꯁꯤꯅꯣ ꯃꯩꯇꯩꯁꯤꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯦꯄꯣ ꯑꯗꯨ ꯃꯩꯇꯩꯁꯤꯅꯥꯅ ꯍꯥꯏꯔꯤꯕꯗꯨꯒ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯃꯥꯒꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯈ꯭ꯔꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯅꯦꯄꯣ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯌꯥꯝꯕꯨꯡ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯣ ꯃꯩꯇꯩꯁꯤꯅ ꯅꯦꯄꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯅꯪ ꯎꯗꯕꯗ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯅꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯂꯣꯏ ꯊꯣꯛꯂꯛꯄ ꯇꯥꯔꯤ ꯁꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯃꯩꯇꯩꯁꯤꯅ ꯅꯦꯄꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯏ ꯂꯥꯛꯎꯁꯤ ꯐꯖꯅ ꯐꯝꯂꯒ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ ꯅꯦꯄꯣ ꯑꯗꯨ ꯃꯔꯩꯒꯗꯨ ꯀꯣꯟꯊꯔꯒ ꯀꯩꯅꯣ ꯌꯥꯝꯕꯨꯡ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯍꯅꯤꯃꯨꯟ ꯆꯠꯄꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇꯣ ꯀꯛꯂꯦ ꯍꯥꯏꯕ ꯅꯦꯄꯣ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯔꯣ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯌꯥꯝꯕꯨꯡ ꯁꯤ ꯍꯥꯏꯔꯒ ꯍꯔꯥꯎꯕꯒꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯈ꯭ꯔꯤ ꯍꯅꯤꯃꯨꯟ ꯀꯣꯔꯤꯌꯥꯗ ꯆꯠꯇꯧꯔꯤ ꯇꯥꯏꯕꯪꯗꯅ ꯍꯅꯤꯃꯨꯟ ꯀꯣꯔꯤꯌꯥꯗ ꯆꯠꯇꯧꯔꯤ ꯀꯨꯕꯦꯔꯅ ꯅꯦꯄꯣꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯒ ꯀꯔꯤꯅꯣꯅꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤ ꯀꯩꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨꯕꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯅꯤꯃꯨꯟ ꯀꯣꯔꯤꯌꯥꯗ ꯆꯠꯇꯧꯔꯤ ꯀꯥꯏꯅ ꯀꯩꯅꯣꯕ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯅꯦꯄꯣꯒ ꯀꯨꯕꯦꯔꯒꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯩꯇꯩꯁꯤꯅ ꯑꯗꯨꯝ ꯃꯨꯔꯨ ꯁꯣꯏ ꯀꯩ ꯁꯛꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯎꯔꯤꯕꯁꯤꯕꯣ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯗ꯭ꯔꯤꯅꯤ ꯑꯃꯅ ꯃꯔꯥꯏꯕ ꯈꯨꯊꯣꯡ ꯑꯁꯤ ꯑꯃ ꯑꯁꯤꯅ ꯃꯦꯀꯞ ꯑꯁꯤꯒ ꯃꯃꯤꯠ ꯑꯁꯦꯞꯄꯁꯤꯒ ꯃꯃꯤꯠ ꯑꯁꯤꯅ ꯏꯁꯦꯞ ꯍꯦꯛ ꯁꯦꯞꯈꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯊꯤꯕ ꯃꯤ ꯂꯩꯔꯤꯕ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛ ꯑꯁꯤ ꯑꯐ ꯑꯐꯕ ꯀꯝꯄꯦꯅꯤꯒꯤ ꯍꯤꯗꯥꯛ ꯌꯥꯝꯅ ꯊꯣꯛꯂꯕꯗꯥꯏꯅꯤ ꯂꯩꯁꯥꯕꯤꯅꯤ ꯁꯤꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯧꯇ ꯂꯩꯔ ꯃꯣꯏꯒꯨꯝꯕꯁꯤ ꯎꯕꯗ ꯑꯁꯣꯝꯗꯅ ꯑꯅꯤ ꯑꯗꯣ ꯖꯨꯖꯥ ꯇꯧꯅꯔꯒ ꯂꯩ ꯅꯦꯄꯣꯅ ꯀꯩꯅꯣ ꯑꯁꯤ ꯅꯤꯄꯥꯁꯤꯅ ꯗ꯭ꯔꯦꯁꯁꯤ ꯄꯨꯡꯍꯣꯡꯗ ꯍꯣꯡꯂꯤꯕꯁꯤ ꯉꯁꯥꯏꯅ ꯑꯃ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯑꯃ ꯑꯃꯨꯛ ꯑꯩ ꯀꯣꯛꯀ ꯂꯣꯏꯅꯃꯛ ꯉꯥꯎꯔꯦꯗ ꯇꯧꯔꯤꯕꯁꯤ ꯍꯦ ꯕꯨꯗꯨꯕꯤꯌꯥ ꯉꯁꯥꯏ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯅꯤꯄꯥꯗꯨꯒ ꯃꯥꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯇ꯭ꯋꯤꯟꯁ ꯑꯣꯏꯅ ꯄꯣꯛꯂꯤꯕꯅꯤ ꯀꯩꯅꯣ ꯌꯥꯝꯅ ꯃꯥꯟꯅꯩꯅ ꯀꯔꯤꯃꯇ ꯈꯦꯠꯅꯗꯤꯌꯦ ꯖꯦꯔꯣꯛꯁ ꯀꯣꯄꯤꯔꯣ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯏꯕꯣꯛꯅꯤ ꯍꯥꯏꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯑꯗꯨꯒꯤꯅꯤ ꯃꯥꯟꯅꯔꯤꯕꯁꯤ ꯑꯗꯨ ꯑꯃ ꯑꯗꯨꯗꯤ ꯁꯥꯎꯒꯟꯕ ꯃꯥꯜꯂꯤ ꯑꯁꯤꯅ ꯀꯃꯥꯏ ꯇꯧꯔꯝꯗꯣꯏꯖꯥꯠꯅꯣ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯤꯃꯛ ꯑꯗꯨ ꯃꯩꯇꯩꯁꯤꯅꯥꯗ ꯌꯦꯡꯉꯛꯏ ꯅꯈꯣꯏ ꯑꯅꯤ ꯁꯤꯕꯨ ꯑꯩꯈꯣꯏ ꯄ꯭ꯂꯥꯅꯦꯠꯇꯒꯤꯔꯣ ꯅꯪꯅ ꯍꯥꯏꯗꯨ ꯀꯔꯤ ꯍꯥꯏꯅꯣ ꯀꯔꯤꯃꯇ ꯅꯠꯇꯦꯗ ꯅꯈꯣꯏ ꯑꯅꯤꯁꯤ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ ꯅꯦꯄꯣꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯥꯏ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ ꯀꯥꯏꯅꯒ ꯑꯣꯏꯔꯝꯃꯅꯤ ꯅꯃꯪꯗꯒ ꯇꯝꯅꯕ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ ꯕꯨꯠꯇꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯁꯤꯡꯉꯛꯀꯗꯧꯔꯦꯅꯦ ꯑꯗꯨꯗꯤ ꯃꯩꯇꯩꯁꯤꯅ ꯑꯗꯨ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯃꯥꯅꯤ ꯆꯨꯝꯃꯤ ꯐꯣꯇꯣꯗ ꯅꯈꯣꯏ ꯑꯅꯤꯁꯤ ꯎꯈ꯭ꯔꯦꯕ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯖꯥꯠꯂꯣ ꯃꯤꯅ ꯐꯣꯇꯣ ꯑꯣꯏꯅꯒ ꯂꯩꯗꯅꯒ ꯇꯧꯏ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯕꯅꯤ ꯅꯤꯄꯥꯗꯣ ꯄꯨꯡꯉ ꯉꯛꯂꯒ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯣꯏ ꯐꯧ ꯊꯝꯅꯕ ꯀꯩꯗ ꯎꯁꯤ ꯆꯪꯗꯅꯕ ꯂꯥꯏ ꯃꯔꯤꯒꯤ ꯐꯣꯇꯣ ꯊꯦꯠꯂꯤ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯁꯤ ꯌꯥꯎꯏ ꯍꯥꯏꯕ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯁꯤ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯑꯁꯨꯃꯛ ꯁꯥꯎꯔꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯅꯪꯅ ꯈꯔ ꯐꯖꯕꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯣꯠ ꯃꯃꯥꯡꯗ ꯊꯦꯠꯄ ꯎꯁꯤ ꯆꯪꯗꯅꯕ ꯂꯥꯏꯒꯤ ꯐꯣꯇꯣ ꯃꯥꯜꯂꯤ ꯀꯥꯏꯗꯅꯒ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯒꯤꯗꯣ ꯀꯨꯕꯦꯔꯅ ꯍꯥꯏꯔꯛꯄꯅꯤ ꯅꯦꯄꯣꯅ ꯄꯦꯔꯤ ꯇꯧꯔꯒ ꯌꯥꯔꯦ ꯑꯩ ꯁꯣꯏꯗꯅ ꯁꯔꯖꯔꯤ ꯇꯧꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯤꯠꯅꯤꯁꯤ ꯌꯣꯟꯊꯣꯛꯂꯕꯁꯨ ꯁꯣꯏꯗꯅ ꯇꯧꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯩꯇꯩꯁꯤꯅꯥꯅ ꯀꯔꯤ ꯀꯧꯗꯣꯏꯅꯣꯁꯨ ꯈꯪꯖꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯑꯃꯨꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯂꯝꯕꯤ ꯑꯗꯨ ꯁꯥꯏꯠ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯑꯅꯤ ꯑꯗꯨ ꯂꯩꯊꯣꯛꯏ ꯃꯩꯇꯩꯁꯤꯅ ꯑꯗꯣ ꯑꯅꯤ ꯑꯗꯨꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈ꯭ꯔꯤ ꯅꯦꯄꯣꯅ ꯃꯁꯤ ꯅꯨꯄꯥꯁꯤ ꯑꯩꯅ ꯐꯖꯕꯤ ꯑꯣꯜꯂꯒ ꯀꯣꯏꯒꯤ ꯌꯦꯡꯉꯨꯃꯤ ꯅꯨꯡꯉꯥꯏꯅꯤ ꯃꯤ ꯅꯨꯡꯉꯥꯏꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯈꯩ ꯉꯥꯎꯍꯟꯒꯦ ꯍꯦꯔꯥ ꯈꯪꯅꯤꯗꯅ ꯇꯥꯏꯉꯣꯒ ꯁꯨꯁꯃꯤꯇꯥꯒꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯇꯥꯏꯉꯣꯅ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯁꯨꯛꯊꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯑꯩꯅ ꯈꯟꯕꯗ ꯅꯣꯏ ꯑꯅꯤꯁꯤ ꯊꯤ ꯀꯥꯏꯅꯒ ꯍꯥꯏꯕꯤꯔꯛꯑꯝꯗꯧ ꯃꯥꯟꯈ꯭ꯔꯦꯗ ꯃꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯁꯤꯗ ꯇꯥꯏꯉꯣ ꯅꯪ ꯌꯥꯝꯅ ꯀꯔꯤꯝ ꯀꯊꯥꯏꯅꯔꯛꯀꯅꯨꯀꯣ ꯑꯃꯨꯛ ꯊꯥꯕꯗ ꯍꯦꯕꯟꯗ ꯄꯥꯏꯈꯤꯗꯧꯕ ꯅꯪꯅ ꯀꯨꯕꯦꯔꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯇꯥꯏꯉꯣꯁꯤ ꯀꯔꯟ ꯌꯥꯝꯅ ꯇꯥꯏ ꯃꯩ ꯑꯆꯥꯛꯄꯗ ꯊꯤ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯁꯤ ꯌꯥꯗꯦꯕ ꯏꯕꯦꯝꯃ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯁꯨꯁꯃꯤꯇꯥꯅ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯔꯦꯁꯦ ꯃꯩ ꯑꯆꯥꯛꯄꯗ ꯊꯤ ꯍꯥꯏꯖꯤꯟꯒꯦꯔꯥ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯥꯏꯖꯤꯟꯅꯔꯨ ꯂꯥꯛꯑꯣ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯁꯃꯤꯇꯥꯗꯨ ꯊꯣꯛꯈ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯩꯅ ꯃꯔꯤ ꯊꯣꯛꯈ꯭ꯔꯤ ꯈꯔ ꯁꯥꯎꯅ ꯈꯔ ꯄꯩꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯖꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯆꯍꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯤ
Nomagi numitni maitai sinado magi bodyguard chingaduga loinaduna magi brickfield yengsinba laami maitai sinagi sekoladuna bodyguard chingado thalamlaga singya yengluge haiduna koithuklai khangauduna mahangna gari thoriba lambi ado lamangladuna koithau thorpaduda uwana koisinba napini isong songba tin kangmarang kaina leiba mafam ama thengnari maitai sina gari adu khamlaga gari gi thong adu hangduna kumtharaklam aduga akoibudu yenglaga le ai se lamangnarba mari Karomdano ay nasatori basibo. Misu amata taba mandi swaisi. Khong adu tapna thang bahawi. Khara setlaga ni piyama. Nipa khara na tanarakpagi. Mawong da maitai snagi maitai yarom da senselak labi. Dada, ay ba amukta kan biyo dada. Maitai snagi makuta paigno. Yamna to labi amagi mawong da taurakpani. Maitai snana khangaw na konsin biduna. Pathabi. Khara lairaga kwali biyo thadok na tapna hanglai. Isan, nabong da singna tamu. Isan kaidayo, mingna kari kauno, asida kamdongno. Dada, aigi mingne po kawi, laifam na sige tangnaba kulsida ini. Ay na ensang thiringay da sakhangdaba ni pa karana tanarakpada, mafam khangna na selakpada. Dada ga thengnariba sini, aigi thawai kanbiba punsigi kaugzeroy dada. Ikhang khangawduna tawrakpa phiba maduda, nga saidigi yengsiludabani, adubu haujikti uri. Maitai snana nepogi thot laurui mai thonglay haubungam jabi kuchu. Taba bisinban ningdu yayna sanglibi mahaki samlang mi su yamna wangbu sunati yamna pikpa sunati nupi oibigi sap saba saban palibado maitai snana mangonda sum yengno leibaduda nepo lukthai maitai snana kadomdagino ado isan ai su koi thorakpani lambi asi satfung khangna leiri laklo nang su yum phawba thinbiram lagi ai su sigi khulasida ai gi sekol ama lei kokyamba sekol haidna khangnabani Khoi idawgi mingda laibani laklo aigi mang tharo salasi nepodo mang thaduna sakatkri maitai sinana tungda inaraktuna nepode yenglaga mabukningda khalli kaino khoi manipur sibo suksang khonmi nupi lairamgadani hera koigida hai nupi sibo kanadi handakti lakri soida toina khangawduna haidokhibani dada kari iya tawraga kashunateda aswai se sum lakri haibani Makoy ani na gari khamliba mafam adu yauri gari adu thauduna khulladugi maikai panglaklam nepona dada sikai daino mingna gari kauge maitai snana aigi mingna maitai sna ningthem sama yumni laifamna khurai dagini asi hairaga nepodo lambi asal awung yengna laikri maitai sna do nokfe tawduna gari thauri ngihak lairaga nepona dada ai swaida laija horage gari adu khami gari dagi kumtharaklaga dada ai laija horage mateng pangbibagi damak thagatsari matong taba dada su aina angama mateng pangjagi maitai snado nokfe tawraga ai di nang ngamba mateng niko hairaka doisi pi daba yaroi ko asi hairam lage ikai na gari adu thogduna sakri tas kamdawiye peledana prensa lao akhoi parliament phamhamda khangawduna nepodu phut launa mutkri ashomduna kubera do wakhal khanduna leiri nepo khoidi maki plan do success oikri aina kamaina tawdoi sado ko kase sadarui ai ashong khanduna leiringe matamdani nongthak adomdagi sorare ne lautharaklam hai biama nangna tawge khalliba thabak ado mai pakya hairabadi ai haibi ge tajaw oriflame gi maman tang whitening cream mamadi powder adu sijinno aduda nahaki muriba kuchu odu hek ngauthoktraba soraren ai fammasi haidoge he ipa ibongo ado aigi sheplio mit asidi kamaina tawdoiba mit chepagi hidakti ai amuk phawbo sijinadriye awaragano aina haibadu dangto ado satlage ko ipa amuk hoi ipa thank you ipa oh god yamna harawi haibani aibo Nungdang matam yauksilkli kaugo mara nung supsing ya pangkri usik oya sing suma sama sagi makolda sangnakri ipu ningthau kana oirabano haina ningthaudo mapalda thoglai ipu ningthau khoi thoibadu laitin ongnaba yaurabra khangdi masilda kai no yamna nganghowi aduda ipuna amukta yengbiu haidana ipu bu kauba laksabani sumaina tawra sibango nang hana salamo nang pupusu saga si sathok laga laaki hoi ipu adu lai khurumada sangadaba potlam amukta haibiu do ibungo adudi mahaki maong adu yengaga langdrabadi yaroini duk candle mairana singbado hana langbiramlo atai de ai laklaga tawrasi hoi ipu adudi ai amuk
ꯆꯠꯆꯔꯨꯈꯤꯒꯦ ꯂꯪꯊꯣꯛꯆꯔꯨꯈꯤꯒꯦ ꯏꯄꯨ ꯃꯇꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯂꯥꯏꯒꯤ ꯊꯧ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ ꯏꯕꯨꯡꯉꯣ ꯏꯄꯨ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ ꯍꯣꯏ ꯑꯉꯥꯡ ꯑꯗꯨ ꯀꯔꯣꯝꯗ ꯂꯩꯒꯦ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯉꯝꯒꯗ꯭ꯔꯣ ꯌꯥꯔꯒꯗꯤ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯍꯣꯏ ꯏꯄꯨ ꯑꯩ ꯄꯨꯊꯣꯛꯆꯔꯛꯂꯒꯦ ꯑꯉꯥꯡ ꯁꯥ ꯅꯣꯏꯗ ꯊꯣꯏꯕꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯇꯥꯔꯤꯕ꯭ꯔꯅꯦ ꯉꯁꯥꯏ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯎ ꯍꯣꯏ ꯇꯥꯔꯤ ꯄꯨꯊꯣꯔꯛꯂꯒꯦ ꯃꯣꯏ ꯇꯥꯆꯧ ꯑꯉꯥꯡ ꯁꯥ ꯃꯥꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦꯅꯦꯍꯦ ꯏꯄꯨ ꯉꯔꯥꯡꯗꯣ ꯃꯍꯥꯛ ꯂꯧ ꯌꯦꯡꯕ ꯆꯠꯈꯤꯕꯅꯤ ꯑꯗꯨ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯀꯔꯤꯃꯇ ꯇꯧꯔꯝꯗꯕꯅꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯆꯪꯂꯛꯂꯒ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯩꯁꯨ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤꯅ ꯎꯌꯨꯝ ꯁꯥꯔꯨꯝ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯒꯅꯣ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯆꯧ ꯑꯁꯤꯗ ꯃꯌꯥ ꯉꯛꯁꯪ ꯉꯥꯡꯕꯤ ꯑꯃ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯏ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯊꯣꯔꯛꯂꯝꯃꯤ ꯃꯥꯏꯕ ꯅꯤꯡꯊꯧ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯊꯨꯅꯨꯕꯁꯤ ꯑꯃꯨꯛ ꯇꯧꯔꯦꯃꯤ ꯉꯥꯏꯍꯥꯛꯇꯪ ꯇꯝꯅꯖꯒꯦ ꯇꯧꯕꯁꯤꯗ ꯐꯪꯉꯣꯏꯗꯧꯔꯤ ꯍꯦꯛ ꯌꯦꯠꯄ ꯃꯈꯩ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯍꯥꯟ ꯃꯈꯣꯏ ꯂꯦꯡꯒꯥꯒꯤ ꯍꯅꯨꯕꯤ ꯑꯃ ꯐꯥꯗꯨꯅ ꯄꯤꯈꯤꯕꯗꯣ ꯑꯗꯨ ꯁꯪꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯁꯨꯝ ꯈꯣꯏꯁꯤ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯒꯦ ꯍꯥꯏꯖꯥꯠꯂꯣ ꯍꯦ ꯏꯕꯦꯝꯃ ꯃꯨꯔꯨꯝ ꯁꯣꯟꯕꯅ ꯀꯥꯟꯅꯔꯣꯏ ꯑꯁꯤꯗ ꯂꯥꯛꯎ ꯊꯧ ꯇꯧꯒꯦ ꯅꯁꯛ ꯈꯨꯊꯤ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯥꯏꯒ ꯅꯣꯏꯒꯗꯤ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯒ ꯃꯥꯂꯦꯝ ꯂꯩꯕꯥꯛꯀꯅꯤ ꯄꯥꯡꯈꯛꯅꯤ ꯀꯩꯗꯧꯅꯨꯡꯗ ꯁꯝꯖꯤꯟꯅꯕ ꯌꯥꯔꯣꯏ ꯇꯧꯅꯨꯅꯦꯍꯦ ꯀꯥꯟꯅꯔꯣꯏꯅꯦꯍꯦ ꯅꯈꯣꯏ ꯃꯔꯤꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯣꯡꯃꯒꯤ ꯆꯥꯛꯊꯥꯛ ꯇꯝꯕꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯛꯂꯤꯕꯁꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯏꯟꯖꯍꯧ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯈꯣꯏ ꯆꯩꯊꯦꯡ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯦ ꯍꯅꯨꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅ ꯀꯥꯟꯅꯔꯣꯏ ꯃꯣꯏꯒꯩꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤꯕ ꯖꯥꯠꯅꯤ ꯃꯈꯣꯏꯗꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯕꯒꯨꯝꯕꯅꯤ ꯃꯣꯏꯅ ꯄꯥꯝꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯂꯗꯧꯕꯅꯤ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯅꯨꯄꯥꯗ ꯄ꯭ꯂꯦ ꯈꯔ ꯇꯧꯖꯒꯦ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯄꯨꯕꯒꯤ ꯋꯥꯈꯜꯒ ꯂꯩꯖꯗꯦ ꯈꯣꯏ ꯃꯁꯤ ꯃꯆꯤꯟ ꯌꯥꯝꯅ ꯈꯨꯃꯤꯅꯦꯍꯦ ꯃꯌꯥ ꯑꯉꯥꯡꯕꯁꯤ ꯁꯠꯇꯅ ꯍꯧꯖꯤꯛ ꯍꯦ ꯕꯉꯣ ꯂꯥꯎ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ ꯄꯨꯔꯛꯎ ꯍꯦꯔꯥ ꯃꯤ ꯊꯤꯛ ꯇꯧꯒꯦ ꯇꯥꯏꯔꯦꯜ ꯃꯅꯥꯒꯤ ꯄꯥꯋꯔ ꯈꯪꯗꯕ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏꯗꯨ ꯀꯟꯒꯦ ꯇꯧꯏ ꯍꯦ ꯍꯅꯨꯕ ꯅꯪ ꯍꯦꯛ ꯀꯥꯜꯂꯛꯄꯗ ꯅꯀꯣꯛ ꯑꯇꯥꯡꯕꯗꯨꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯇꯥꯏꯔꯦꯜ ꯃꯅꯥꯗꯨ ꯅꯤꯡꯊꯧꯅ ꯀꯟꯁꯤꯜꯂꯒ ꯀꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯀꯜꯂꯦ ꯍꯦ ꯀꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤ ꯀꯜꯂꯛꯀꯅꯨ ꯅꯔꯣ ꯆꯨꯃꯨ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯌꯨ ꯍꯅꯨꯕ ꯑꯩ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗ꯭ꯔꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯅꯨꯄꯥꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯤ ꯑꯩ ꯇꯥꯏꯔꯦꯜ ꯃꯅꯥꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯁꯛꯇꯤꯗꯣ ꯑꯩ ꯉꯁꯤꯗꯤ ꯐꯖꯅ ꯈꯪꯉꯤ ꯑꯗꯨꯅꯤꯗꯅ ꯑꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯅꯤꯡꯂꯤꯕꯗꯣ ꯖꯨꯠ ꯆꯥꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯑꯩꯅ ꯆꯥꯅꯤꯡꯂꯤꯕꯁꯤꯔꯣ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯀ꯭ꯋꯥ ꯃꯇꯞ 3 ꯑꯗꯨꯒ ꯇꯂꯞ 2ꯒ ꯑꯗꯨꯅ ꯂꯣꯏꯔꯦ ꯅꯤꯡꯊꯧꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯀ꯭ꯋꯥ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯣꯝ ꯀ꯭ꯋꯥꯅ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛ ꯌꯥꯔꯕ꯭ꯔꯣ ꯅꯠꯇꯦ ꯍꯅꯨꯕꯁꯤꯗꯤ ꯅꯪꯁꯨ ꯕꯤꯁꯇꯣ ꯍꯥꯏꯕꯅꯤ ꯄꯤꯒꯦ ꯑꯩ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯒ ꯑꯉꯥꯡ ꯑꯃꯒ ꯆꯠꯂꯣꯁꯨ ꯀ꯭ꯋꯥ ꯂꯩꯕꯗꯣ ꯍꯣꯏ ꯃꯣꯏ ꯇꯥꯆꯧ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯏꯄꯨ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤ ꯄꯤꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯦꯔꯥ ꯏꯕꯉꯣ ꯃꯈꯣꯏꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯑꯃꯥꯏꯕ ꯅꯤꯡꯊꯧ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯃꯍꯥꯛꯅ ꯑꯄꯥꯝꯕꯗꯨ ꯄꯤꯔꯒ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯃꯁꯤꯒꯤ ꯂꯥꯏꯁꯤ ꯀꯌꯥ ꯖꯨꯠꯃꯦꯟ ꯆꯥꯕ ꯂꯥꯏ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀ꯭ꯋꯥ ꯂꯩꯕ ꯆꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯜꯂꯛꯂꯤ ꯏꯄꯨ ꯁꯤꯗ ꯂꯩꯖꯔꯤ ꯅꯤꯡꯊꯧ ꯀ꯭ꯋꯥ ꯑꯗꯨ ꯂꯧꯔꯒ ꯂꯥꯏꯁꯣꯟ ꯗꯤꯁꯣꯟ ꯈꯔ ꯇꯧꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯄꯥꯝꯕ ꯄꯣꯠꯇꯣ ꯈꯣꯏꯅ ꯄꯤꯔꯕꯅꯤꯅ ꯅꯪ ꯆꯠꯅꯕ ꯇꯧꯔꯣ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯅꯥꯇꯦꯐꯝꯗ ꯇꯦꯔꯣ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ ꯇꯥꯏꯉꯣ ꯑꯗꯨ ꯄꯦꯔꯤ ꯇꯧꯔꯒ ꯏꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯖꯒꯦ ꯑꯩ ꯁꯨꯝꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩ ꯃꯥꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯤ ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ ꯑꯍꯤꯡꯗ ꯃꯍꯥꯛꯅ ꯄꯣꯛꯈꯥꯏꯕꯤ ꯆꯥꯔꯨꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯨꯄꯥ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯉꯥꯏꯈꯤꯕꯅꯤ ꯐꯪꯉꯔꯣꯏꯀꯣ ꯃꯇꯝ ꯑꯗꯣ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯏꯉꯣꯗꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯈ꯭ꯔꯦ ꯏꯕꯦꯝꯃ ꯇꯣ ꯅꯪ ꯄꯨꯄꯨ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯅꯁꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯤꯑꯣꯏꯕꯒ ꯂꯥꯏꯅ ꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗ ꯂꯧꯅ ꯂꯩꯅꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯂꯥꯏꯒ ꯃꯤꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯗ ꯂꯣꯏꯅꯔꯝꯕ ꯇꯧꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯂꯥꯏꯕꯨ ꯅꯝꯊꯅꯕ ꯃꯤꯑꯣꯏꯕ ꯍꯩꯁꯤꯡꯕ ꯃꯤꯁꯨ ꯃꯌꯥꯝ ꯊꯣꯛꯂꯛꯂꯕꯅꯤ ꯑꯗꯨꯅ ꯅꯣꯏꯒꯤ ꯅꯍꯟꯐꯝꯗ ꯍꯟꯗꯨꯅ ꯅꯣꯏꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯌꯨ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯂꯥꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯐꯪꯂꯕꯅꯤꯅ
ha nang su magi haksang gi thorak lo asi hairiga tairela du kan chili kan baduda taingo do song thorak lam ibema adudi nang su nangi kaidong phamda tijakro mioi bada yet ki haibu khaluraga no ko adudi ipu ayemo kapthok sakra ke koktang asi hairam laga taingo do senkri masong pa naidida masigi nupi masasi ado aina haibu kaunu ko noigi nahan muki singado gyan khara tanaba advice piyo ngasai ning thona tawri bado ate do maya kargi yengdun lei madu ubada ning thona lakhalaklam karino hai nakhoina amuk tawri duna angang asima sa si itek tek lamgani amuk ta kongkhat piuni adogi imong da pushilga phajana pothalu thoibagi mayam baduna konkhat piduna imong da pushilga famung da pothalam aduga mahak sima pal da thoraklam hai bongo Horel mahang na ahing da akiya khang tawrak labasu ngasidi hek mahaki manakta kanagumba ama tuminaro aduga mangona nongalaga hangu kari akiya khang phau ki haidana ipu mana ngarang aingonda di haijabani nungdang sak saringaida karino khangdaba makholama ta ki haidana khoilawuk adwa aiduda uwa karimata hawusunati aishu karimata thawas harudri shoiroi aduda shoidana ukna boiramgani adwa aidu mafam kanmani lai singi khundina famni makhuta mai khela karino amadi pairiga selu mathangdadi mana ungari basi masi oiramagi kharap phabagi wani matungda sexina satkadabani ko phare siadudi matam su thengjilaklei nang pupu amuk sanaba tawrage adu ai kainoma hairamgi hayeng mangonda hangu kai wai jaga dan haibdo sieng amadi lai masumari kathu ahoipu adudi ai amuk saleko thoibagi mayamdu ningthau thindokpa thoglake tawududa ningthauno hairi yare le hauro phatti thindokpa phatti ko aigi tungna saroi ngaro meyam ama innaduna lairibani masi singasi aina hoido khidoribani hoi pu adudi ai amuk laija horagi asi hairaga thoibagi mayam su le hauri ningthau su satri ashomdana maitei sinadu famunga du de heplaga wakhan khanduna lairi kaino madugi nupi aduna ai asi semjin khrabasala kari ko phajino haibanida mamingado nepo haibanigo aidi mai maming thaja purnima gaiduna khauram dagu maluri aduga mahaki maming adudi pura english ki hawgi maming ni kanadi ngantana tumthoki hayenge ma khoirom da kapthu uki kanadi adumna lairingai mata masida maga thangnaba room da murum ngangnaba gi makhol khara taraklami maitei sinadu kanano khana yengba thorei kagi thonga do hangduklaga yengmakpada masildagi Yambung lakpado kanagano khangdi mathanda makhulo masawo tawdun leiram masil da su kai no ngangliba thoi nang yambung bu thadokunu chathiganu ko nang chatkhabadi ai bilen gi saklo lawar kaniba nang adu yengba ngamgadro lakpado asi hairam laga ngi haklei karibu khalibanu khangdi aduga khangawduna masil tum thoklaga Hollywood film gi mawong da tawri maitei sinana kan lawraklami yambung kaino tawribado lakpa ikhang khangna masildagi asengma wadu haidokri kaino na mina romance nga haktang tawringaida nangna asuk yamna disturb tawribasi thokra salo yamna thuna natai masi ikaira haibani haidokhiba wadu khantaraklaga mathanda lukthadun lei nakaldagi kuberana hairaklami asengba yambung sau nanawni pa si yamna thuna tanthokro ngai haktang romance tawge tawbasida yelihi migi mut ka loina mak thugai baneba idea roi aigi mut ado hanjin hangada bani lakpana karim tawrosi ai tawge nang tumina layu aibu nupina ngamba mankhini mi mamangdadi aina ngamjageba manungdana nangna ngamlabasu lakpagi mawong adu ubada maitei sinadu ingangakna karino tawribasina mathandaga wari sanaini yambung kasinduda kaidoribano amukta thoglo si tilai khumbi suwa tare haidani phajena kada potharu yadro asi hairiga sangsilaktuna mayamagi makhol adu singkhali aduga kadudagi singduna pukri lakpana law ai thoigi manakta leigi haibani amukta thado haibani naunangbo maitei sinadu mayamana hariba waga tu tabanati mayama bukada makhul adu singlaga pusilaklap asomna kubera do sauri ai apa yamna sayama siangangsi mayama si mahangna namdana singlaga pukri yamna ngammi aingondagi hena yamna ngammi adubodi nang khangnidana aina nangbo aigi husband gi manawni panina karimada tawbidabasida nauk sauri natuga nawalaudi ngasidi khangnidana tamnageba betka loina makti kunja bihari gi isaya do ningsingla ida unagi khana lakpani unadana hanba tare do romance tawgi khana lakpani romance tawdana hanba taraba kanadi yana khasanguragi
Nungaini, masi ngang singa sidi. Asyom na masil manaw aniya si kan na mariyan ari. Wayam na ngangam dabal lakpado nga sidi masila do sunglepo lepti haibiyay. Hausik so hairik lami. Karino, ang nga ay na tawut habag asi adumak yang sinuno layribasi. Ay na pamkibada fangdri faudi tokti haibasi. Nang kang iba natra. Hando si, ay kusi tado. Natay masi yam na wararong gani haibani. Ay amok ta salagat hemrugisi. Tado haibani nang bo.